Thobal Wang Matabada Labor Fancier Aviram High Secondary School Gi Mahiroi Anibu Security Force Ki Personal Sing Puraga Lakpa Bus Amana Thomlambagi Thodok Aduda Chennariba Pumnamak Pung Nifunipan Gi Manung-Da Miyamna Khangna Makoi Gi Service Tagi Terminate Tougadabani Haina Kanglaipak Minority Welfare Organization Kmwo na taksilakli Iramasigi matangda Kmwo gi General Secretary na Thadorakpa Cherolamana Hai Thodok Aduda Laikhitrabi Sarina Singa Mayumgi Thawai yautraba hakchang adubu Women's Traffic Police ki nupi personal amana koiching chingkhibagi nunggi oiba wahanthok miyamda sengdokadabani hairiba personal asisu thabak-tagi lauthokadabani amaromda traffic ki rule khangdana gari thoriba security force ki personal adu pung nifunipan gi manungda puthokpaga loinana miyam khangna thabak-tagi terminate tawgadabani nupi machani adubu thomlamlaba matungda gari adubu chathankiba haibasi mahiroi khunaibu singnabani haina lawi thodok aduga mari leinana semkhiba JAC na lokhalakpa thabak thoram khudingmakta KMW na sumapung fana sagotkani haina cherolasina makhatari